ꯑꯩ ꯒꯥꯔꯤ ꯂꯧꯕ ꯂꯥꯛꯑꯦ ꯆꯠꯂꯒꯦ ꯍꯧꯔꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯧꯔꯦ ꯀꯛꯆꯤꯡ ꯕꯖꯥꯔ ꯌꯧꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯔ ꯊꯦꯡꯅꯔꯦ ꯃꯣꯏꯁꯨ ꯆꯠꯂꯤ ꯍꯥꯏꯌꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ ꯆꯠꯂꯕ ꯃꯇꯨꯡꯗ ꯌꯧꯔꯦ ꯁꯤꯗꯒꯤ ꯁꯣꯝꯗ ꯍꯥꯏꯈ꯭ꯔꯅꯤ ꯃꯊꯛꯂꯣꯝꯗ ꯊꯧꯒꯠꯈ꯭ꯔꯅꯤ ꯁꯣꯝꯗꯒꯤ ꯂꯥꯛꯑꯅꯤ ꯁꯣꯝ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯁꯤꯗꯩ ꯂꯥꯛꯑꯒ ꯁꯤꯗꯩ ꯊꯧꯒꯠꯈꯤꯗꯧꯕ ꯊꯧꯒꯠꯄꯩꯁꯨ ꯎꯠꯂꯛꯆꯔꯒꯦ ꯑꯗꯨꯝ ꯀꯥꯔ ꯊꯧꯒꯠꯄ ꯌꯥꯏꯀꯣ ꯃꯌꯥꯝ thấu dễ hay xin dễ mấy em cái car lạc với đây cô thổi bài nét rồi thế thật ra bây giờ phải dùng cái này hết thấu bất cứ thấu bất cứ lambi soy đấy, sẽ quăng một xí ra nứt đấy. Ôi thì quăng nó thầm mà lại lambi. Dạ, đâu, không được hiện đâu đây này, con này không có hay nằm bộ, xuống một tà thôi. Thấy có đâu? Hậu. Không được rồi. Anh cái này kìa. 다 들어봐. 자, rồi, thôi rồi. ở đây thả đây đà đây gì qua em hâu rồi đi ngồi nhà lớn vai gì đúng không cả đi thấu vậy 가로만 씹어 nào 시다. 이거는 로만 아스고 뭐. 하고 울어. 몸이 짱을 해보지 몸. 통주야 되나 봐. 지금 탁 봐 좀 더 걸려 버려.
ꯁꯤꯗ ꯈꯨꯠ ꯃꯆꯥ ꯑꯃ ꯇꯥꯏ ꯀꯔꯤ ꯈꯨꯜꯂꯨꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯅꯤ ꯊꯧꯒꯠꯄ ꯈꯣꯟ ꯀꯥ ꯈꯣꯟ ꯀꯥ ꯌꯦꯡꯉꯨ ꯑꯁꯤꯅ ꯈꯣꯟ ꯀꯥ ꯌꯦꯡꯉꯨ ꯑꯗꯨ ꯀꯧꯈꯠꯂ ꯇꯨꯔꯤꯕ ꯑꯉꯝꯕ ꯊꯧꯒꯠꯂꯛꯄꯁꯤꯗ ꯃꯅꯤꯡ ꯑꯝꯇ ꯉꯥꯛꯄꯤꯒꯦ ꯁꯣꯝꯗ ꯆꯠꯄꯤꯌꯨ ꯍꯥꯏꯔꯦ ꯁꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝꯅꯤꯁꯦ ꯑꯩꯈꯣꯏ ꯇꯤꯝꯅꯤꯁꯦ ꯌꯨ ꯌꯥꯔꯝꯗ꯭ꯔꯦꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯁꯤꯡ ꯇꯥꯈꯠꯂꯝꯃꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯅ ꯐꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯎꯕ ꯚ꯭ꯌꯨꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯌꯦꯂꯤꯇꯤꯗ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯌꯥꯎꯅ ꯆꯠꯂꯒ ꯌꯦꯡꯉꯦ ꯍꯣꯏ ꯀꯩꯝ ꯎꯕꯖꯥꯠ ꯅꯠꯇꯦ ꯑꯁ ꯒꯥꯔꯤ ꯈꯔ ꯂꯣꯏꯔꯦ And listen, Mother Nature at work by Nachum. ꯃꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛꯁꯤ ꯄꯨꯡ 8 ꯇꯥꯔꯦ 8ꯀꯤ ꯚ꯭ꯌꯨꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯤ ꯀꯨꯝꯃꯨꯁꯤꯔꯥ ꯂꯥꯛꯀꯨꯝꯃꯦ ꯂꯥꯛꯑꯗꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯊꯣꯛꯀꯗꯕꯅꯤ ꯀꯨꯝꯃꯒ ꯀꯥꯕꯒ ꯀꯥ ꯌꯥꯔꯤꯕ ꯑꯕꯣ ꯑꯇꯣꯟ ꯑꯃ ꯂꯩꯔꯤꯕ ꯌꯨꯝ ꯈꯤꯇꯪ ꯋꯥꯡꯕ ꯅꯦꯝ ꯈꯔꯗꯤ ꯅꯦꯝ ꯆꯠꯄ ꯌꯥꯕ ꯁꯨꯝ ꯆꯧꯁꯤ ꯂꯥꯛꯑꯣ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯏꯪꯗꯅ ꯀꯥꯏꯅ ꯂꯥꯛꯑꯕꯅꯤ ꯁꯤꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯔꯤꯅꯤ ꯑꯁ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯤꯗꯤ ꯐꯣꯟꯗ ꯐꯖꯕ ꯑꯣꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯔꯤꯅꯤ ꯚ꯭ꯌꯨ ꯇꯥꯔꯦꯅꯦ ꯔꯣꯅꯥꯜꯗꯣꯒꯤ ꯁꯨꯏꯗꯨ ꯇꯧꯔꯨꯔꯗꯤ ꯄꯥꯏꯗꯗꯨꯅꯤ ꯏꯕꯨꯡꯉꯣ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯐꯪꯍꯧꯗ꯭ꯔꯁꯨ ꯉꯁꯤ ꯀꯥꯔꯦ ꯀꯨꯝꯃꯦ ꯅꯛꯄ ꯍꯌꯦꯡꯗꯒꯤ ꯐꯩꯖꯣꯒꯤ ꯕꯦꯁꯟ ꯑꯝꯇ ꯀꯥꯈꯠꯂꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯀꯝꯁꯣꯟꯗ ꯑꯍꯤꯡꯒ ꯇꯨꯝ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯩꯖꯣꯟ ꯆꯤꯡꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯤꯡꯒ ꯂꯩꯇꯕ ꯑꯩꯈꯣꯏꯅꯒ ꯌꯦꯡ ꯂꯥꯛꯄꯗꯤ ꯆꯤꯡ ꯌꯦꯡ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯆꯤꯡꯒ ꯌꯦꯡ ꯂꯥꯛꯑꯕꯗꯤ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯥꯎꯒꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯄꯨꯔꯥ ꯁꯛꯇꯨ ꯇꯥꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯒ ꯔꯤꯌꯦꯂꯤꯇꯤꯒꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯒ ꯔꯤꯌꯦꯂꯤꯇꯤꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯗꯤꯀꯣ ꯀꯩꯅꯣ ꯈꯜꯂꯨꯕꯅꯦꯕ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯊꯥꯒꯠꯂꯤꯕ ꯐꯖꯍꯜꯂꯤꯕꯗꯣ ꯀꯣꯏꯝ ꯆꯪꯉꯣꯏ ꯀꯠꯇꯅ ꯀꯩꯅꯣ ꯇꯧꯋꯦ ꯐꯖꯅ ꯍꯩꯔꯦ ꯏꯗꯤꯇꯤꯡ ꯍꯩꯔꯦ ꯌꯥꯏ ꯑꯁ ꯃꯤ ꯌꯥꯝ ꯀꯨꯝꯅꯔꯦ ꯀꯥꯕ ꯀꯥꯡꯕꯨ ꯑꯃ ꯀꯨꯝꯃꯛꯄ ꯀꯥꯡꯕꯨ ꯑꯃ ꯁꯤꯡꯖꯪꯒꯦ ꯇꯧ ꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗꯦ ꯁꯤꯁꯦ ꯑꯍꯤꯡꯒꯨꯝꯕ ꯂꯩꯕꯗꯤ ꯌꯥꯕꯖꯥꯠꯂꯥ ꯑꯩꯈꯣꯏ ꯀꯦꯝ ꯇꯧꯕ ꯇꯦꯟꯒ ꯈꯜꯂꯒ ꯅꯠꯇꯦ ꯁꯤꯡꯖꯪꯒꯦ ꯇꯧ ꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯇꯧꯔꯤ ꯃꯤꯡꯒꯜꯂꯕ꯭ꯔꯗꯤ ꯈꯔ ꯈꯟꯕꯤꯌꯨ ꯍꯤꯞ ꯍꯣꯞꯀ ꯃꯥꯟꯗ꯭ꯔꯣ ꯍꯤꯞ ꯍꯣꯞ ꯁꯤ ꯂꯩꯔꯦ ꯍꯣꯜ ꯇꯧꯐꯝꯗꯤ ꯃꯤ ꯑꯗꯨꯝ ꯑꯍꯤꯡ ꯂꯩꯅꯕ ꯌꯥꯎꯋꯦ ꯍꯣꯜ ꯇꯧꯔꯒ ꯌꯥꯏ ꯃꯤ ꯍꯣꯜ ꯇꯧꯅꯔ ꯂꯩꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ
징겨래. 좀 누워요. 진짜 이제 전 그럼 줘. दुकान में माल ꯑꯗꯨꯝ ꯀꯤꯍꯣꯝꯁꯦ ꯃꯌꯥꯝ ꯊꯥꯔꯝꯃꯦ ꯁꯤ ꯃꯐꯝꯁꯦ ꯍꯌꯦꯡ ꯀꯤꯍꯣꯝ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯤꯍꯣꯝ ꯆꯥꯕ ꯂꯥꯛꯄ ꯌꯥꯅꯤ 시기 뷰 좀 여행지 시기지 아이나 칸마다 호직시 뿡 따렛 khởi hele si matam mathagi je loi wow ne ne yengbam khang de do kidang nung shaga la kan da khoi ge lachin ga khara hang kan matam da lem ho kan do chingi lokchop ma yai daga lachin khakta ga daina ler kan da hena phaja ga do male haji yeng da di adum phadi phajai ha go pura khang de yengbam ha ba do kitang adum un na pu yai chai ra ga yengbam khang de do horen 이러가 영세. 작품 한게 아이폰도 프로. 반자에. 진짜로. 스마트 폰에 랩 내리다 아시마 카드가. 찡가라가. 하옹해. 하옹자에. 이게. 레이드 자리니 그이노. 난 강모지가 나네. 찡가오게. 빠져래. 뭐 찡기죠. 그 누가 왜 호름 보안이다. 이거는. 아금바 찡기들 락다 가지고 루홍도 불래가 가디. 레이폴랑 한 파이비로. 아두가 군도 좀 핵 빼야니. 이거 받아나 빨라고 해. 맘 레고 군도. 시기 구동 잡으시마 마ям다이나 비저러버니 코나 라카도바 이 비디오시 우라가 라카도바 satka도 미 레이타라가디 로홍도바 미 아우타라가디 군도 맘 하웨 용 군도 핵 빼야가니 हौजिकी 뷰스나 뿡 니pan तारकपगी 뷰니 अदुम सिङोने सिदा हरि कुन्दो म्यामसे आइना हाइजिनबा नतेबा कुन्दोसे चिंगदा थिदो ओलेरमने फसा भाई से मैं अपना साथ ही गाइंदे जो नुक्या सोले तो आज तू मिला है तू बोले रो मतलब के ले तू सिनेमा में हमने फेसबुक पे वायरल चली फसे फसे हम फमजे सारे नुशादी फसना लंगी लंगे है ला आज कार इस ला का ले चिन ले रही है उरानी नको उबो रे सीधा हां इसमान मत हां का मखा ले गया नको ओ इमा 우래 짝짝 강하우라 가는 한 번만 나디 아프노 유부래 나가 유부래 시라코니 잉라이 셴노 간드게 되게 잉어 뚱드나 우가 똠답니다 나 오늘 어묵 건네 뭐 게임라 시게임라 어디 거더니 그지 꿈들에 또 그거 타 버리 땅 꿈들에 거기 비우니 땅 타